ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯌꯨꯇ꯭ꯌꯨꯕꯇ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯃꯨꯛꯕꯥꯡ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ, ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯀꯦꯜꯒꯤ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯎꯠꯅꯅꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯨꯛꯕꯥꯡꯁꯤ ꯁꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯗꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡ ꯆꯪꯗꯨꯅ ꯃꯊꯪ ꯁꯨꯝ ꯌꯦꯡꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ, ꯀꯅꯥꯅꯣ ꯈꯪꯅꯕ ꯊꯤꯔꯨꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯆꯥꯔꯨꯕꯒꯤ ꯖꯦꯜ ꯆꯪꯈꯤ ꯈꯪꯂꯛꯄꯗ ꯃꯌꯥꯝꯗ ꯀꯔꯤ ꯐꯥꯎꯕꯤꯒꯅꯤ? ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯁꯤ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯊꯥꯏꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯁꯣꯛ 2000ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯑꯉꯥꯡ ꯀꯌꯥ ꯑꯃꯕꯨ ꯀꯤꯍꯟꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤ ꯆꯥꯕ ꯁꯨꯃꯥꯟꯇꯣ꯫ ꯋꯥꯔꯤ ꯑꯁꯤ 2003ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯏ꯫ ꯃꯇꯝꯁꯤꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯋꯦꯗꯔꯁꯤ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ꯫ ꯐꯦꯟ ꯃꯈꯥꯗ ꯂꯩꯗꯨꯅ ꯑꯥꯏꯁ ꯇꯤꯒꯨꯝꯕ ꯊꯛꯇꯨꯅ ꯃꯤ ꯑꯌꯥꯝꯕ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯏꯪꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯕꯂꯤꯡꯒꯒꯤ ꯑꯆꯤꯛꯄ ꯈꯨꯡꯒꯪꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ꯫ ꯄꯨꯡ 13ꯒꯤ ꯃꯃꯥꯡꯗ ꯃꯤ ꯐꯨꯝꯈꯤꯕ ꯃꯣꯡꯐꯝ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯔꯤꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯣꯡꯐꯝꯅꯤ꯫ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯂꯤꯁ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯔ ꯋꯥꯅ ꯁꯥꯕ ꯌꯨꯝ ꯃꯆꯥ ꯑꯃꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯃꯈꯜ ꯇꯧꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯐꯪꯂꯤꯕ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝ ꯑꯁꯤ ꯃꯤꯁꯇ꯭ꯔꯦꯁ ꯔꯤꯅꯥꯒꯤꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯌꯨꯝ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯂꯦꯝꯍꯧꯕ ꯄꯥꯔꯠꯁ ꯈꯔ ꯕꯣꯔꯥꯈꯥꯎ ꯑꯃꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯨꯃꯥꯟꯇꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯥꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯍꯦꯟꯀꯞ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯗ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯀꯣꯛꯇ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯃꯍꯥꯛꯅ ꯃꯤꯁꯇ꯭ꯔꯦꯁ ꯔꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯥꯊꯣꯛꯈ꯭ꯔꯕ꯭ꯔꯥ? ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯂꯩꯇ꯭ꯔꯒꯁꯨ ꯑꯁꯤꯕ ꯃꯤ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯥꯛꯄ ꯂꯥꯃꯩꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯔꯤꯗ ꯑꯍꯣꯡꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯔꯤꯅꯥ ꯈꯛ ꯁꯨꯃꯥꯟꯇꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯚꯤꯛꯇꯤꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯁꯨꯃꯥꯟꯇꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ? ꯃꯍꯥꯛꯉꯣꯟꯗ ꯀꯔꯤꯅ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯅꯤꯡꯂꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯀꯦꯁ ꯑꯁꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯀꯨꯏꯅ ꯑꯆꯧꯕ ꯗꯥꯛꯐꯝ ꯑꯃ ꯇꯥꯍꯧꯔꯤꯕꯅꯣ? ꯁꯨꯃꯥꯟꯇꯣ 1972ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 3ꯗ ꯁꯦꯟꯇ꯭ꯔꯦꯜ ꯖꯥꯚꯥꯒꯤ ꯄꯨꯔꯕꯂꯤꯡꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ꯫ ꯑꯇꯣꯞꯄ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯨꯜꯌꯥꯇꯤ, ꯀꯥꯔꯌꯥꯅꯣ, ꯃꯥꯔꯌꯥꯇꯤ ꯑꯃꯁꯨꯡ ꯃꯨꯜꯌꯥꯟꯇꯣꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯈꯤꯇꯪ ꯁꯥꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯑꯃꯗꯤ ꯁꯨꯃꯥꯟꯇꯣꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯁꯥꯟꯅꯄꯣꯠ ꯑꯃꯗꯤ ꯐꯖꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯁꯦꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛ ꯄꯦꯂꯨꯃꯨꯟꯇꯥꯟ 1 ꯑꯦꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜꯗ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯅ ꯁꯨꯃꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯕꯤꯍꯦꯕꯤꯌꯔꯁꯦ ꯍꯦꯛ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯗꯗꯤ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯋꯥꯡꯅ ꯐꯪꯂꯝꯃꯤ꯫ ꯁꯨꯃꯥꯟꯇꯣ ꯑꯦꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯀꯤꯃꯥꯡꯀꯣꯟ 1 ꯃꯤꯗꯜ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯗ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯃꯥꯔꯛ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯨꯃꯥꯟꯇꯣ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯥꯁ 6ꯇ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯤꯃꯥꯡꯀꯣꯟ 1 ꯃꯤꯗꯜ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯍꯜꯂꯒ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯑꯁꯤꯁꯨ ꯊꯨꯡꯂꯝꯃꯤ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯄꯤꯕꯗ ꯁꯨꯃꯥꯟꯇꯣ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯑꯃꯗꯤ
mahaki anauba school asi mayumdagi kilometer 3 muk laplami. Numit khudingi Sumanto makhongna school chatli, school dagi halaga hameng seli aduga hameng na chanaba charu napi singna su phan na chatli. Khungangi punsi haibasitabu yamna chamba punsi mahing amakhakni. Matamdu Sumanto gi mayumda TV leite adubu yamna thuna makoigi imungi punsi mahing honglaklami. Sumanto na middle school tamlikan matamsida makoigi imungi sel thumgi phibamsi yamna fatlamde. Ahanba oina anauba firol leiba ngamlamde masigi matung chanaba chinjak fauba leiba ngamlamde. Masigi matung makoigi leijaba sanga lanthum amadi yumgi furniture fauba hingnabagidabak yonthoklami. Matamgi matung inna apikpa yum amada amuk honglami. Middle school tamba ahum suba chahida Sumanto lairik tamba khanghodana toklami. School tamba tokpagi asengba maram khangdrabasu mi ayambana sel thum wabana tokpo oiramgani haina khanarami. Sumantobu mahaki parents na kamaina treat tawi aduga mahaki imung manunggi mioising matau karamna hingi haibagi akupa details officially oina phangmangamde. Indonesia gi khungangda ayamba family na thaina gi chatnabida thajbagum Sumanto gi family su thajrami. Maramasina kanagumba angang amana maintain distress oibagi mong matau ulaagadi makoina kaisu serious oina laude. Masigi mahutta angang adu maram helini haina launai. Leita lairaba imungdagi haurakpa angang mama mapa na fazana yengsinbidraba angang sing hairiba trauma mayam siga loinaraga lakpana maram oiraga chawraga sumakoi asi violent oiba nature amadi khara tonganba nature ama utli. Sumanto hairiba environment asida chawrakhibani. Maram asina Sumanto na adult oirakpa matamdadi miyamna hainaba normal oiba punsi lambi sidagi kitang laptop na chatpagi mami amakhak urami. Lampung hairiba mafam sida thabak suraga lairikanda Sutrima kobi nupi amaga thengnarami. Masigi matung nungsinaduna makoi ani lohonglami adubu makoi nigi lohongba asi kuinadi chatlamde. Lohonglaba matungda Sumanto da ahongba khara lairami. Mahak asi yamna thuna saurami aduga hingchaya itambagi saklon amakhak laurami. Sumanto na magi nupi asi toina furami. Masina maram oiragani makoi ani divorce tawribasi. Adubu 1993 da ahanbagi nupi asi divorce tawraba matung ikui kuidana sugarcane factory da thabak punna suminaba lukhrabi nupi ama mamingna tugiyenga amuk luhonglami. Makoi anigi Titis Wayu Kobi machanupi amasu phangjerami. Adubu haujiksu imung asi normal oibo oiramde. Sumanto magi nupi da kaim hairamdana kaida chatlino taklamdana yamna kuina manglami. Adubu mahakna yumda laiba matamdadi magi nupi amadi machanupi da hanjan otpi naibirami. Hairiba cycle asi adum tawduna lairami. Maramasina Sumanto gi anisuba luhongba asisu amuk divorce tawraga loishenkirami. 2003 dadi Sumanto magi pokna phamlamdam Purbalinga da amuk halaklami. Mafam asida khungangi chidai amada apikpa yum amada mathanta lairami. Mahaki sel thumgi phibamsi yamna thina fatlamde. Maramasina cheng fawba leiba ngamlamde sanga chabadi yamna lapna thamkhiba yare. Masigi matung magi wakalda asengma cha chabagi wakalon amakhak phauroklami. 2003 gi January 11 da khungang adugi ahal oirabi nupi ama leitre haina lauthorakpadu mahakna tarami. Mahaki mamingsi Mistress Rina kawi. Mahaki chahisi marfumathoi surami aduga mahaki lairon chanbagi thabaksi numit simaktada pangthokadawribani. Matamsida Sumanto gi wakalda khalibasi icham chamba normal person amana khandauba wakal natte. Mahakna kaigumba aina asiba haksang asi lauraga thonglagadi haina khalami. Mistress Rina gi asiba haksang lairon chankraba matung Sumanto na pung 13 ngairami aduga nupi asigi mongfamda laklami. Mongfam asi mahakna amuk tawthoklami aduga asiba haksang adu lauthokhtuna bag amada hapsillaga mayumda puraklami. Masigi matung tarakpada Sumanto na tawribasing asi yamna kiningai oiba ngaktani. Mahakna asiba haksang asi fazana piece kaktuna semdoklami. Mioi kharana hairapagi matung inna Mistress Rina gi finungi saruk asi lauthokhtuna ngakta sinaba necklace oina semdoklami haina palli. Miyamna normally oina chaba sagi mawongda
Mistress Rina Sadong Kara, Tonglami Adabu, Yamna Tuna Kungang Sigmi Singna, Mistress Rina Mongfamda, Kaygumba Kara Tokre Habasi, Kangmangam Lami. Makoina Mongfam Asi Amukhana, Sheikh Tobada, Asiba Hakchang, Kofin Manung the Yorong Dabadu, Tengnerami, Matam Sidamioi Amana, Sumantona, Lautokpani Ain Uhowi Haina Laurami, Mahang Haksang Puduna, Satkivani Aduga, Mahang Namagi Ngakta, Nupi Haksangi part Ama, Sibasu Ui Hirami. Miyam Gimi Paina Basi, Yamna Tuna Sandokiduna, Mi Yamna Tinba Horoklami, Makoi Karadi, Kutakulai Karasu Pairami Aduga, Mayam Pumnamak, Sumantogi Yung Tamalaklami. Mapamasi Matung, Ahan Madamakoina Yung Yakoibadu, Yenglami, Mapam Sida, Amotpa, Kang Kiwamami Urami Aduga, Makoina, Sumantogi Yung Manung the Sanglakpada, Uriba Pium Dudi, Unchi Chupa Kauroidaba, Sin Amakagni, Yungi Floor Matata, Saru Sayang Kayama, Waichai Charagalirami, Table Matakta, Sayaw Batchaki, Pukam Amasurami, Masi Ubada, Mapam the Laki of Yosingi Wakalda, Kankibasi, Aseng Bagi, Sumantona Nupi Asi, Chakre, Haibadi, Mistress Rinabu, Chakre Habani, Tintabatau de Sumantobu, Manak Nako Police Station the Chingduna Puraklami, Matang Sidagi, Aseng investigation to Bahorami. Sumanto Faraba Matunda, Yamna Tuna investigation Horami Amadi, Wahang Pahong Tobasu Horami. Wahang Pahongi Matanda, Sumantona Tamlakiba, Homse Targa, Indonesia the Ladyba, Mipum Kudimakpu, Sok Chathalami, Mai Tonga, Mamon Minok Toduna, Mistress Rinagi Hakchang, Sumantona, Tongduna Chakri Habasi, Masana Yazarami. Police na Yamna Ot Oiba, Question Amakak, Sumanto the Hanglami Madudi, Mioi Bagi, Haksang Sadongi Mahausi, Kamaina Tawi, Madam Sida Sumantona Notladuna, Yamna Haute, Huigisa, Usigi Sadagi Hena, Haute Hirami, Hodongi Sana Hena Mahaula Hirami. Indonesian Society da Asiba Min Huran Bahibasi, Yamna Toina Tokpa, Todok Amakakni Adubu, Asiba Haksang Tonga Chabagi, Wapum Sidi, Miyamna Kalubagi Wang Madani. Police ki Wahang Pahangda, Sumantona Ahanbada, Mahagna Miyobagi Sasari Basi, Spiritual Power Hangatnabani Hirami, Mahagna Kalami Madudi, Miyobagi Sadong Chabana, Mahak Puyamna Kalhangani Aduga, Hingduna Adum Lahangani Haidana, Masina Takpati, Mahaki maintain state Asi, Pibam Yamna Sue Haibani. Police na Sumantogi, How Kurapun Sida, Midyang Tamba Horami, Amadi, Mahagna Kaliba Asi Matokarabna, Magi Mapam de la Ibano, Kangduk Nabu Hotnarami. Sumantona Ahanda Nupil Hongduna Layama Mapam, Lampungda, Police Makwegi investigation gi, Saruk Amoina Laklami, Mapam Asida, Taslim Kawanupa Amagi, Matang the Kanglami, Mahak Asi, Sumantogi Mentorni Haibe Yare, Mahak Asi Doctor Amanate, Local, Spiritual Healer Amakakni, Sumantogi Matung Inna, Taslim na Mangonda, Mi Charabadi, Masakan Gani, Shiraroy, Hingduna Adum Layani Haibagi Wakalon Sipira Kibani, Mahak na Sumantoda, Asiba Mioi Taret Kisadong Charabadi, Asiba Mi, Ingat Hanbagi, Power Mangonda Yorakani Hirami, Masidagi Hena Sakti Layo Pamagadi, Asiba Mi Kunmatoi Dagina, Nifuma Toy Fauba, Chagadabani Hirami, Sumantogi Ahanba, AMC, Asiba Mioi Taretki, Sadong Zabani, Police ki investigation Asida, Sumantogi Mayumdagi, Ahen Saru Sayang Kaya Amasu, Amuk Fanglami, Saru Sing Asi, Mistress Rinagi, Loina Magnate, Saru Kara Amadi, Nupi Oirami, Kara Amadi, Victim Sing Asi, Kanano Haibakang Mangamlamde. Police na Mistan Kawanupa Amagi, Mafi Marosu, Sumantagi Yumdagi Fanglami, Kungang Asida, Mistan Miyamna, Masak Yamna Kangnaba, Mioi Amakakni Maramdi, Mahak Asi, Ana Yawarpada, Traditional Treatment Tobagi, Yamna Maming Chatli, Miyamna Mahakpu Aroibuena Ukibasi, Mistana Sumantogi Yumda, Satkiamatam Sidani, Masigi Matunda Mahak, Amukana Ukidre, Mistana Ikang Haudana, Mang Kibasi, Sumantona, Tobo Oiramgani Haibasi, Miyamgi Singnabani, Adubu Police na, Mistan Mang Kibasi, Crime Amaga, Mari Lainhanaba, Direct Oiba, Physical Evidence Amata Fangmangamlamde, Mistan Gini Haiba, Haksangi Part Amata Su Fanglamde, Sumantogi Yumdagi Fangkibasi, Mahaki Mafimaro Sikakni, Sumantogi Matakta, Mi Hatpagi Charge Amapawo Palamde Amadi, Mi Hatpagi Mara Laide Hainasu, Lautoklamde, Sumantogi Case Asi, Fazana Gyantanaba, Psychological Isuga, Culture Gi Oiba, Thazanabi Asi, Kadaida, Nanshanabagi Haibasi,
munna yengba mathau tai. Indonesia hairiba leibak sida communities kaya ama lai tingi amadi thainagi chatnabi sida yamna thajai. Leibak asi ayambana Muslim na ngamna tajaragasu mi ayamba maiba spirit amadi supernatural force ta yamna thajai. Sumantona mi gi sadong sari basi mangonda power laknabani. Wafam asi mahakna thajaribani. Adubu expert singi matung inna wafam asi psychological ga yamna mari lainai hairami. Yamna naitom taba environment amada larik laisugi mangal yaudana horakpa amadi lai tingi spiritual power gi matang sida sum urga lakpagi ngasigi taibang pal asida kari chatnari haibasi uba phangba ngamdabagini. Mahaki case asigi trial to matam sida miyamna mahaki mental issue gi matang da achoba debate amakhak tawdarami. Legal expert psychiatric amadi miyamna mahak asi mental gi laina naba mi amani haina lawdoira natragana kanagumba amagi thajabana maram oiraga Sumantona yamna tamthiraba thabak asi tawkiba oidoira. Sumanto gi film asi yengnaba psychiatric su puraklami matam sida mahak asi wakal laina naraba mi amakhakni hairami aduga mahakna fantasy ga reality ga anigi khetnabasu khandokpa ngamde hairami. Police Psychiatric Department dagi January 22 da Sumanto gi lawyer na mahak asi mental health condition lairi haibasi confirm torami. Masida yumpham oiraga Sumanto gi defense lawyer na mahakna tawkriba thabaksing asigi responsible kudimak Sumanto na lofum thokte hairami. Mahakna kana amatasu hatkiba laite mahak wakal laina naraba mi amakhakni mahakti asiba haksang huran makhaktani haina makhatana Sumanto gi lawyer na hairami. Matau asumna court ta hearing chatharo matungda 27 June 2003 da case asigi aroiba judgment laklami. Judgment asida sahi manga Sumanto jail da lainabagi dandi pirami. Judge asina Sumanto gi mathakta mi hatli haibagi evidence amata fangdabanina mi hatpagi dandi amata piramde. Mangonda piriba maralsi property huranbagi dandini masida palliba property asi Mistress Rina gi haksang sibuni. Adubu judgment asina miyamda charangnaba kitang fawalami. Makoina matau karamna miyoibagi asiba haksang amabu logi mityangda property ama oina lawribano haibasini. Sumanto gi lawyer nasu wafam asi court da thangatlami asiba haksang asi aikoina langthokraba posak ama nate matam amada hingduna lairamlibani aduna masibu ikai khungnafam thoi haina hairami. Court nasu lawyer gi wafam asi acknowledge tawrami. Sumanto mangonda piriba dandi asi mapung fana pangthoklami adubu chahi ahumda mahak jail dagi thadoraklami maramdi jail manungda mahaki behavior asi yamna fai hairami. Sumanto na jail da lairingai matam sida asengbagi mahakna tawkiba thabak adu yamna lale habasi realize tawklami. Jail da changkiba Sumanto do hojikti oiramdre. Jail da lairaba matung mahaki punsi mahingda honglage haina chap chana khalami. Ahanba oina mahakna thajariba religion asidagi haurami. Purva Linga da laiba Islamic boarding school amada mahak chatlami. School asigi maming An-Nur Kawi amadi Supuno Mustazabad ki liching makhada tawba school ni. Mafam asida Sumanto mahaki religion gi maramda mamut tana tamlami. Mafam asida Sumanto mahakna tawkiba maral adugidamak mapuda kokpinaba haijarami aduga punsi asi matau karamna achumba lambida hingani haibasi tamlami. Sumanto gi akoibada laiba miyoisingna mahaki ahongba nature adu uba fanglami. Masugi matung Sumanto yamna tappa ingba maruk mapang oibada nungaiba amadi matam chupada mahak nokmi tawduna lay amasung atopa mahiroi-singa close oina tinarami. Wafam asi miyamna khangnaраklami amadi mahakna tawkiba thodok adu hojikti miyamna tongan mawngda khitang yengba haunaраklami. Sumanto na tawkiba crime asigi real evidence oina photo khara khaktani lairibasi police na Sumanto gi yumdagi saru amadi atopa haksangi lemhauba part khara fangi haibani adubu chumnagi investigation tawbada nangkiba photo tamak miyamda fanghalami asengmadumadi uhankide. Sumanto na jail da lairikanda mahakpu yengsinduna lairiba officer amaga wari tawbada mahakna mi chabagi wakhal lakribasi sa chaningmanbadagini haibagi matang ama yaurami. Sadi yamna chaningba aduga lainaba paisadi laitaba matamsida mi sibagi lauthorakpasida mi asiba chabagi wakhal si lakpani hairami.
mahakki wakhalda miyoibagi haksangi mahausisu hamengumba sangumba mahauga manaramgadra haina khalami adabu wari asida amuk ahongba khara matung tarakpada lairami 2006 ta Sumanto jail dagi thadorklaba matungda media amadi unofficial oiba interview loba kangu dagi Sumanto masamakna mi ani hatki haibagi report ama fanglami Sumanto gi matung ina ahanba victim asi mahaka thabak tawminaba miyoi amakhakni anisuwa victim asina mangonda lut tawraknaba hotnakiba miyoi amakhakni case animakta mahakna miyoi anisigi finungi oiba part kakthatuna magi manakta zimat oina thamlami haibadi mahakpu ngakpi senbinaba amadi madaw yanabagidamaktani matau asumna Sumantona magi oiba wari se liba hawraklami adubu trial gi matamdadi mahakna mi amata hatkide haina haikibani adubu mahakna hairiba mayamsi verified tawba amata ngamlamde forensic ki oiba evidence amata laite mi hatki haibagi case su magi mathakta laite masigi su mathakta Sumanto gi wari si adum mikup khudingi hongduna lirami maram asina achumba se karambano khangdokpa ngamlamde sahi kaya ama mahakpu yengsinduna laiba asida Sumanto tapna public life ta changlakpa hawrami Sumanto bu local gi event amada invite tawrami amadi running competition amada yahulami competition asigi thimna miyoi bagi flash saba mina tana bagini matam sida mahaki Instagram account amalai account asigi mamingna Sumanto official kawi hairiba account asida pukning wakhal thawgatpa post mahaki daily routine amadi mukbang video na chingma thagali mahakna tawkhiba crime asiga yenguragadi mukbang video seba asi mahakidi od khara oi Sumanto na yamna pamjaba sate hairiba chinjak asi chabagi video amakak thagalami sate hairisi maida grill tawraga semba sani sa asi sangibu oigera hamengibu oigera natragana yengibu oigera am hekta oiba yai hairiba Sumanto gi video asi ahing amada viral oirami masigi matungda Sumanto mukbangi content creator amo oiduna lairakpani amuk hana Sumanto miyamgi mangda thoraklami handaki sina mahaki mukbang amadi followers ki matengnani mahaki mong mataw asi uraga miyamna miyoiba khudingmakta second chance amadi pifam thui hainarami mahaki pasna magi tungi future lepoidabani hairami adubu masibu yadaba miyoi su adum yaurami aina explain tawjariba mayam ase targa mayamgi wakhallona karino haibadu comment da haibiramu masi hairaga matang sida wari asi losenjarage thank you everyone